Loyalam E-PAO tabiri bakudimwapu Hidrom Susmitana numidangi pau pizari ahanbada maru eba helai. Leingakki Thabak Loubaga mari Leinana Semkhiba Chatna Kanglon Semdok Semjin Touba Yaroi haina Supreme Court na phangdokhrei. Hanagi MLA Loken ki khanbok newma yauna miyoi kaya Congress ta changlagani. BJP ge MLA sing ipen penadana awai akum taunarei. Pau sandona pizari. Leingakki Thabak Loubaga mari Leinana Semkhiba Chatna Kanglon Semdok Semjin Touba Yaroi haina Supreme Court na phangdokhrei. Supreme Court na ngarang lorakpai yamna maru aiba judgment amada Leingakki Thabak Loubaga mari Leinana Semkhiba Chatna Kanglon adu Thabak lauringai manungda Semdok Semjin Touba amadi hongdokpa yaroi haikhrei. Hariba Supreme Court ki wayal asi India gi Chief Justice D.Y. Chandrajut na luchingkiba Judge Magagi panel na pikiba wayal ni. Wayal adugi matung ina akhanaba ayaba ama mari lenaba singda pidriba phawa Leingakki Thabak tawbagi process marakta hongdok hongjen amadi Semdok Semjin Touba yaroi hari. Leingakna Thabak lawwa matamda niyom chumna amadi Constitution ge Article 14 ngakna lawgadabani hari. Hanagi MLA Loken ki khanbong newma yauna miyoi kaya Congress ta changlagani. Ing kumjalising ani kuntareta pangthokadoriba tarahumdoi shuba Lok Sabha gi mikhal nakshilakpaga iroinana political party singi marakta achangba thomi oina leramba miyoi kaya party hongnuna changthok changsin tawbagi thabak hengalakli. Janata Dal United JDU da candidate oina mikhal thengnakiba Sagolban SC hanagi MLA Dr. Khwairapam Loken Tamai SC hanagi MLA ki khanbong newma yauna tonga miyoi kaya Manipur Pradesh Congress Committee da changnaba thorang loikibaga loinana hayeng ayuk CLP leader O Ibobi MPCC ki President K Mega Chandra yauna party asige maru eba thamwi singnam akhoibu ongnaba thorang loikhre hari. Hayeng changbada yawgadoriba maru eba miyoi singde Tamai SC hanigi Autonomous District Council ADC member Tadingnang nang gangmai hanigi ADC member Wamwangjin Avonmai hanagi ADC member MP Gwang Tamai SC MPP gi active member RQD active member Adam Tumai yauri. BJP gi MLA sing ipen pendana awai akum taunarei. Manipur da haukiba chahi lising ani kulhumdoi gi me ahumdagi thoklakhiba irang asigi waroishin hauji phawada purakpangamdaba Leingakta yauriba MLA singe Assembly Constitution singe chawkhat thorangi thabak tawbada amasung Leingakki Thabak lawbada achan miran naiba thawong chathai habigi wafamda BJP Leingakta yauriba MLA Minister Legislator singe manungda penadabagi chang hengalaktuna chawna awai akum taunare hari. Paugi likhun amana Manipur da hojik thokliba tha tara nipan rom mapung pharaklaba waroishin purakpa ngamdana leiriba irang asina maram oiduna micham miyamna thabak sufam nompham leiraktabana maram oiduna sen thumgi phibam chawna awaba mayok naba hengalakpaga loinana hingbada warakpadagi Manipur da hojik Leingak pairiba BJP MLA minister singda makhoi ge Assembly Constitution singi BJP ge worker sing amasung election gi matamda BJP da vote pikiba micham praja singna Manipur gi irang asegi warushin athuba matamda pura u haina taksenduna BJP gi Leingakta pendabagi wafam kaya thamlakpana maram oiduna BJP gi legislator singi manungda BJP Leingakki thawongda penadabagi chang hengalakpani hari. Kuki khulai paibasingna jiri da amuk hana landarakhrei. Nomit kayani santi oina leiruraba jiri bamda ngarang amuk hana kuki jo margi khulai paibasingna nomai amadi bom yauna akanba mongda attack jatharakhrei. Haukiba October 18 da jiri bam district ki manung chana leiba Borobekra police station da kuki jo margi khulai paibasingna akanba mongda attack tawrakraba matungda ngarang amuk nauna jiri bam police station gi manung chana leiba mobung maite khulda Yaroi pok ki mar village ki maikai romdagi akanba mongda nongmai amadi bom sizinaraga landarakhi. Nongmai amadi bomge landa adu ngarang numidang pung mapan rongi mamangdagi chatharakibani amasung athengwa phawa leptana makhol kaya taba phangkhi. Nongmai amadi bom kapsilakpa asina maram oiraga mongbong maite khulgi mishing mipainaduna safagadaba mafam amada leiri hari. Panwa yabadi mongbong maite khulda hanadagi landa chatharaliba asi mongbong maite khulgi thangnana leiriba mongbong kuki village amasung saijang kuki village dagini. Adubu yamna thazadaba mawongda mamangda attack tawraktaba maikei amaromdagi ngarang attack chatharakpa asida miyam ka hena mipaiba poknarei. Mongbong maite khulda Manipur State Force amadi CRPF leiribani.
Thoubal district electoral roll chalaba mioi lak aniga lising mari chamapan humdra taret oire haina DC Thoubal na phongdorakle. Matang sahi lising ani kunmangagi January amada Thoubal district ki oina phonggadoriba photo electoral roll lising ani kunmanga annual summary revision healthy oiba electoral roll ama oina ba hotnabada district asigi miyam na mateng pangbiu haina DC Thoubal ge thopuriba ahantem subas na phongdokre. Ngarang Thoubal mini secretariat taleba DC officer paugi mifam ama pangthokladuna DC election officer Thoubal gi thausu puriba DC Thoubal A Subasna paumi singda haikibadi Election Commission of India gi makhada chahi khudingwi pangthokpagum lakliba chahi lising ani kunmanga gi January amada qualifying date oiduna Thoubal district ki oina phonggodoriba photo electoral roll lising ani kunmanga gi annual summary revision asigi damak mangoinana chahi asigi October 19 da Integrated Drive Electoral Roll ama phongkre phongkiba Integrated Drive Electoral Roll asida praja singna claim tawningba amadi objection tawningba singna lakliba November 19 phawgi manungda cherol pisinwe yagani masida ming nongna changadaba lauthokningba ming lani irakpa amadi yum hongdok hongjin tawbagi semdokningba loina semdokpa yagani miyamgi hena khudong chanaba haiduna Election Commission of India na November 9 tara kulhumdoi amadi kunmari da Special Campaign Date haina numit marini chupna polling station khuding da campaign jathagani masida online da pishin bada khudong chadaba amadi office da laklaga pishin ba ngamdaba singna isa isagi polling station sing da chatlaga claim amadi objection toba yagani hari Lukananda Managing Director oina from Hapkrai Sahi kunithoi kaktangai malemda Manipur gidamak mingchap purakraba Lukanan Khetremeyum ngasidi Worldwide Brand oiriba Mr. International Organization gi Managing Director oina fam hapkrai Mahakna brand asida hek saruk yabaga country makhal makha kayada expansion amadi quality upgrade tawhanduna organization sigi anoba mangal ama puraknaba lambida thawai hakjang yauna khongjeng chasilali Hauzik San Pedro Cebu City da pangtholiba Mr. International gi tara taruk suba edition asida Lukanana lamjing lamtakpa ama oina organization asibu maipuna duna chatli Lukanana lamjing liba organization asi Cebu government na harautayamna officially sponsored tawduna worldwide event ama oina recognize oheli Pikraba lamdam ima Manipur da pokchaba aina malem gi charaba Mr. International gi Managing Director ama oiba phangjaba asi haugalakliba liva modeling amadi peasantry bu pamjaba naharol singda achoba ithil ama piba ngamgani thajai lamjing langtak sariba organization asibu hena mai paksaba oizage haiki Makhatana Lukanana Manipur da leba modeling amadi peasantry bu pamjaba singbu international opportunity amadi academy puraknaba kanna sem sari mahakna lamjing basida miyamna pukning thogatpiu haina phongdoki East Timor da Manipur singidamak MBBS tamnaba sit manga khaktuna thamle haina Lucy Priya Kangujamna phongdorakli East Timor Leingakki President ki Special Envoy oina Thabak tawriba Malem gi Saknai Rabi Climate and Environmentalist Activist Lucy Priya Kangujamna haizarubada yabirakna East Timor da Manipur gi medical tamningba mahairo singidamak MBBS tamnaba akaknaba sit manga khaktuna thamle hari East Timor da MBBS tamba habasi India gi University amada tambaga chap manai syllabus amadi curriculum sing India ga chap manaba follow tawi amadi fi yamna yamde tangai fadana NEET exam thaba mahiro singna hairiba khudong chaba asi lawai yagani akupa marol gi dama Lucy Priya gi number 6009059389 da call tawraga khangwai yagani hairiba khudong chaba asigi last date November 12 Lucy Priya na mamang September thada East Timor lebak ta chatpada lebak adugi President Dr. Jose Ramos Horta amadi Education Minister da Manipur da Dr. Tamningba Mahero kaya amaleri chahi khudingi seat tara PBO haina haizaki adubu ngarang Manipur gi damak seat manga khaktuna thamle haiduna pau pirakhibani hari Academic session asi mathang December thadagi haugadaba maramna admission tawbagi matam asi yamna tena pirakpani hauzik MBBS ki nauna ming chalaba mahiro shingi counseling gi thabak yamna kanna chathari Manipur dagi khalaba mahiro sing adu New Delhi da leba East Timor ge embassy da counseling tawgani hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Power Pipe Singna Irang Lotion Rabanina Miamga Lunana Lotionaba Thabak Horase
State amadi center da sakti pairiba BJP lengakna chahi ama makhai shujilaklaba kuki singi irang loishinba ngamdrabani na miyamga loinana irang ase loishinaba thabak haurasi miyamna mateng pangbiyu haina Lok Sabha gi MP Bimol akojamna phongdokhrei anga wangu popular club na sinduna wangu ahalup relief camp ta leiba inman singi fibam yengshinbaga mari leinana wafam ase phongdokhibani Suguru Kendra gi MLA K Ranjit yauna chatkiba khongchat aduda Bimol hai power pairiba BJP lengakna irang ase shinba ngamdrabanina foreign country ge embassy sing MP sing Touba company sing unaduna irang asit loshinaba mahaki maikedi takshinba hokhrei tongan ba lebak singi Ministry of Consultative Committee gi member ama oina mahakna mapan ge lebak singda makhong paiduna haijarabasu haijagani asoi aran kaya yaukhrabasu awon Manipur ama purakna ba honabada Congress party na Touba thodang lawnaba honagani karigumba Congress na mahakna haiba tabi drabadi Congress ta makhata na Yaroi sel yaudana miyamna mahapu MP ama oina thagat pirakpagi laman singba oina awonba Manipur chawkhatpa Manipur ama purakna bo honabada miyamna mateng pangbiyu irang asena awaba mayuk nariba relief camp singda tongan ba committee ama semduna field work chatpa horei imen singna thengnariba khudong chadaba kaya sing adugi paikhatpa yaba policy program Manipur lengak amadi central lengakta puthoktuna thabakta onthoknaba haijagani haina phongdokhi Kotubu aina yadaba lupni haina lauthonaba Liangmai Naga Council na lebak asegi president da taksingkhrei Unlawful Activities Act ki makhada Committee on Tribal Unity bu aina yadaba lup amani haina union government na lauthoknabagi pauktak pibinaba Liangmai Naga Council na lebak asigi president Draupadi Murmu da taksingkhrei Liangmai Naga Council gi president R Machundobong na khutyek piduna lebak asigi president Draupadi Murmu da Semkhiba memorandum aduda Liangmai Phurum na thengnariba amadi yalhau mi furup asigi mathakta pirakriba safu shingi matangda sandokna khanghanbaga loinana furup asigi natki oiba kumhai jagangi festival ising ani kunmari chahi asigi October da pangthokibani kumai asi state engana sum asak khambiduna numit asibu state ke register holiday lauthoklei laibak thibadi kumai asi pangthokna ba mupungfa na sem saringe cherakta Committee on Tribal Unity Kotugi General Secretary Lanminlung Singsitna October 18 da cherol ama thoktuna Senapati district ta pangthokadoriba jagangi festival asida saruk yaba lakpa yaroi mahakna laklabadi kuki area da lon na jangsilapa miyoi amani haina lobaga loinana masina kuki miyam santi ki punsida achoba akaiba pigani haina Liangmai Naga Council da akiba pirakhi asigumba kotogi thawong asida lamdam asigi nungshi chanana amadi apunbagi saktamda shingna badana tana hingsa gi thawong thoknaba kaihawani haina su phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Aroibada maruoiba pau amuka hana pizari Leingakki Thabak Loubaga mari Leinana Semkhiba Chatna Kanglon Semdok Semjin Touba Yaroi haina Supreme Court na phongdokhrei hanagi MLA Loken ki khanbong niumai yauna miyoi kaya Congress ta changlagani BJP gi MLA sing ipen penadana awai akum taunarei matang asida numidangi pau pibelojari Loyalam E-PAO tabiriba khudingmapu amuka hana khurumjari